ꯑꯍꯥꯟꯕꯗ ꯀꯪꯂꯩ ꯕ꯭ꯂꯣꯛꯄꯨ ꯌꯦꯡꯕꯤꯔꯤꯕ ꯚꯤꯌꯔ ꯄꯨꯝꯅꯃꯛꯄꯨ ꯑꯁꯂꯥꯝ ꯔꯣꯃꯦꯁꯅ ꯈꯨꯔꯨꯝꯖꯔꯤ ꯉꯁꯤ ꯑꯩꯈꯣꯏꯅ ꯄꯨꯊꯣꯛꯆꯕ ꯁ꯭ꯇꯥꯔ ꯄ꯭ꯔꯣꯐꯥꯏꯜ ꯍꯥꯏꯅ ꯃꯤꯡꯊꯣꯟꯖꯕ ꯑꯁꯤꯗ ꯉꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯥꯔ ꯑꯩꯈꯣꯏꯒꯤ ꯑꯃꯔꯗ ꯑꯩꯈꯣꯏ ꯀꯪꯂꯩ ꯕ꯭ꯂꯣꯛꯄꯨ ꯍꯥꯏꯖꯕꯗ ꯍꯔꯥꯎ ꯌꯥꯕꯤꯔꯛꯄꯒꯤꯗꯃꯛꯇ ꯑꯍꯥꯟꯕꯃꯛꯇꯗ ꯑꯃꯔꯕꯨ ꯊꯥꯒꯠꯆꯔꯤ ꯀꯪꯂꯩ ꯕ꯭ꯂꯣꯛꯄꯨꯁꯨ ꯑꯍꯥꯟꯕꯃꯛꯇꯗ ꯑꯩꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯑꯩꯒꯤ ꯁꯨꯃꯥꯏꯅ ꯏꯟꯇꯔꯚ꯭ꯌꯨ ꯑꯃ ꯂꯧꯒꯦ ꯑꯗꯨꯒ ꯇꯁꯦꯡꯅ ꯍꯥꯏꯔꯀꯥꯟꯗ ꯏꯟꯇꯔꯚ꯭ꯌꯨ ꯑꯃ ꯂꯧꯕꯗ ꯃꯇꯤꯛ ꯆꯥꯗ꯭ꯔꯦꯅ ꯈꯟꯖꯩꯀꯣ ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯐ꯭ꯔꯤ ꯐ꯭ꯔꯦꯡꯛ ꯑꯣꯏꯅ ꯋꯥꯔꯤ ꯑꯃ ꯁꯥꯁꯦ ꯇꯣꯄꯤꯛ ꯈꯔ ꯁꯤꯌꯔ ꯇꯧꯁꯦ ꯑꯋꯥ ꯅꯨꯡꯉꯥꯏ ꯋꯥꯔꯤ ꯈꯔ ꯁꯥꯃꯤꯟꯅꯁꯦꯅ ꯍꯥꯏꯔꯒ ꯁꯨꯃꯥꯏꯅ ꯍꯥꯏꯕꯤꯔꯛꯄꯁꯦ ꯀꯪꯂꯩ ꯕ꯭ꯂꯣꯛꯄꯨꯁꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ ꯑꯗꯨꯒ ꯔꯣꯃꯦꯁꯄꯨꯁꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ ꯊꯦꯡꯛ ꯌꯨ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯑꯃꯔ ꯍꯥꯏꯁꯦ ꯐꯤꯂꯝ ꯑꯃꯗꯤ ꯑꯦꯜꯕꯝꯗ ꯃꯌꯥꯝ ꯂꯣꯏꯅ ꯁꯛ ꯈꯪꯉꯕ ꯑꯩꯈꯣꯏꯒꯤ ꯇꯣꯝꯊꯤꯟ ꯁꯤꯖꯒꯤ ꯍꯦꯔꯣꯁꯤ ꯀꯅꯥꯅꯣ ꯍꯪꯕ ꯃꯇꯝꯗ ꯑꯗꯨꯝ ꯈꯪꯕꯤꯔꯕꯅꯤ ꯑꯗꯨꯅ ꯑꯃꯔ ꯍꯧꯖꯤꯛ ꯐꯤꯂꯝꯒꯤ ꯋꯥꯔꯤꯗ ꯍꯥꯏꯐꯦꯠ ꯌꯧꯔꯛꯇ꯭ꯔꯤꯉꯩꯗ ꯑꯃꯔꯒꯤ ꯑꯁꯦꯡꯕ ꯌꯨꯝꯅꯥꯛ ꯐꯨꯜ ꯅꯦꯝ ꯑꯗꯨꯒ ꯑꯃꯔꯕꯨ ꯄꯣꯛꯄꯤꯕ ꯏꯃꯥ ꯄꯥꯕꯨꯡ ꯑꯃꯗꯤ ꯑꯃꯔꯒꯤ ꯏꯆꯤꯜ ꯏꯅꯥꯎ ꯍꯥꯏꯐꯦꯠ ꯍꯥꯏꯕꯤꯌꯨ ꯑꯩꯒꯤ ꯌꯨꯝꯅꯥꯛꯅ ꯃꯌꯥꯡꯂꯝꯕꯝꯅꯦ ꯇꯁꯦꯡꯅ ꯍꯥꯏꯔꯀꯥꯟꯗ ꯑꯗꯨꯒ ꯕꯕꯥꯒꯤ ꯃꯤꯡꯅ ꯃꯌꯥꯡꯂꯝꯕꯝ ꯁꯅꯥꯍꯜ ꯑꯗꯨꯒ ꯃꯃꯥꯒꯤ ꯃꯤꯡꯅ ꯃꯌꯥꯡꯂꯝꯕꯝ ꯑꯣꯡꯕꯤ ꯂꯥꯏꯁ꯭ꯔꯝ ꯅꯤꯉꯣꯜ ꯌꯨꯕꯂꯥ ꯑꯗꯨꯒ ꯑꯩꯒꯤ ꯑꯦꯗ꯭ꯔꯦꯁ ꯍꯥꯏꯇꯥꯔꯦ ꯑꯩꯒꯤ ꯂꯩꯐꯝꯅ ꯀꯩꯅꯣꯗ ꯄꯦꯂꯦꯁ ꯀꯝꯄꯥꯎꯟ ꯀꯣꯅꯨꯡ ꯃꯅꯨꯡ ꯃꯌꯥꯝꯅ ꯁꯅꯥ ꯀꯣꯅꯨꯡ ꯑꯗꯒꯤ ꯁ꯭ꯔꯤ ꯁ꯭ꯔꯤ ꯒꯣꯕꯤꯟꯗꯖꯤ ꯂꯥꯏꯁ꯭ꯔꯝꯅ ꯃꯌꯥꯝꯅꯁꯨ ꯈꯪꯅꯕꯤꯕ ꯑꯩꯈꯣꯏꯒꯤ ꯂꯩꯀꯥꯏꯁꯤꯗꯒꯤꯅꯦ ꯑꯗꯨꯒ ꯑꯩꯒꯤ ꯏꯆꯤꯜ ꯏꯅꯥꯎ ꯑꯍꯨꯝ ꯑꯩꯒꯤ ꯃꯊꯛꯇ ꯗꯗꯥ ꯂꯩ ꯑꯗꯨꯒ ꯑꯩꯒꯤ ꯃꯈꯥꯗ ꯏꯆꯟꯅꯨꯄꯤ ꯑꯃ ꯑꯗꯣ ꯁꯨꯃꯥꯏꯅ ꯏꯃꯨꯡ ꯃꯆꯥ ꯑꯃꯈꯛ ꯂꯩꯖꯕꯅꯦ ꯑꯗꯣ ꯑꯃꯔꯒꯤ ꯑꯩꯈꯣꯏꯒꯤ ꯐꯤꯂꯝꯒꯤ ꯂꯥꯏꯟꯁꯦ ꯑꯩꯅ ꯁꯨꯝ ꯇꯥꯖꯔꯛꯄꯗꯗꯤ ꯈꯔ ꯌꯥꯝ ꯅꯧꯅ ꯐꯤꯂꯝꯁꯤꯗ ꯆꯪꯖꯔꯛꯑꯦ ꯍꯥꯏꯕꯗꯤ ꯑꯩ ꯈꯤꯇꯪ ꯇꯥꯖꯈ꯭ꯔꯦꯕ ꯑꯗꯨ ꯀꯃꯥꯏꯅ ꯇꯧꯔꯒ ꯐꯤꯂꯝꯁꯦ ꯆꯪꯉꯛꯄꯅꯣ ꯍꯥꯏꯕꯗꯣ ꯍꯥꯏꯐꯦꯠꯇꯪ ꯍꯥꯏꯕꯤꯌꯨ तसें हारकांदा अना फिल्म डायरेक्टमक्की हंगपमदी पुए अना सूमायना थोलागा कहीं एक्टर वर्क तौसे कहीं मंगदब मंगूदब कम खने अगर एक्टिंग तौरकनी खलुदे तसें हारकांदा अना होगी VS हाई स्कूल की अगांग निजमदीको कमाय तौगे हारकांदा 2006 मसीदेना चही तरागा मरी मुक्की ममांगदा अइसे शूटिंग अमखक फैमिली मेंबर अमखक चटने अदगी 2006 तगीदी दम हौग्रेबा दी शूटिंग दो चलुबदगी फिल्म की नोट लाकपा अदगी एक्टर अम ओइनिंगकपा अदगी क्लास 10 अइना क्लास 10 थाबा कान थाद्री अखोगी स्कूल की एग्जामिनेशन दी पीग्रा मतुंग अदुगा मैट्रिक की सेंटर पीरगा मरक की कैप अमखक लैदाइना अदुगा स्कूल की कैंप का तौरगा कैप अमा लेरिङै टाइमिंगसिदा ꯌꯨꯝꯗꯁꯨ ꯌꯥꯝ ꯕꯣꯔꯤꯡ ꯆꯨꯔꯕ ꯂꯥꯏꯔꯤꯛ ꯑꯗꯨꯝ ꯄꯥ ꯂꯩꯕꯗꯣ ꯑꯗꯨꯗ ꯑꯩꯒꯤꯗꯤ ꯃꯥꯝꯃꯒꯤ ꯑꯩꯒꯤ ꯍꯦꯛ ꯄꯣꯛꯄ ꯃꯃꯥꯒꯤ ꯀꯩꯅꯣ ꯃꯅꯥꯎꯅꯨꯄꯥ ꯑꯩꯈꯣꯏ ꯃꯃꯥꯒꯤ ꯃꯅꯥꯎꯅꯨꯄꯥꯒꯤ ꯂꯣꯏꯅꯕꯤ ꯍꯥꯏꯇꯥꯔꯦ ꯑꯩꯒꯤ ꯃꯥꯝꯃꯒꯤ ꯂꯣꯏꯅꯕꯤ ꯃꯌꯥ ꯆꯧꯙꯨꯔꯤꯁꯦ ꯑꯩꯒꯤ ꯃꯥꯝꯃꯒꯤ ꯂꯣꯏꯅꯕꯤꯅꯦ ꯑꯗꯣ ꯃꯥꯅ ꯑꯩꯈꯣꯏꯗꯤ ꯐꯦꯃꯤꯂꯤꯅ ꯁꯨꯝ ꯂꯩꯕ ꯀꯥꯟꯗꯨꯗ ꯃꯥꯅ ꯏꯕꯨꯡꯉꯣ ꯅꯪ ꯉꯁꯤ ꯀꯣꯡꯕꯗꯤ ꯑꯩ ꯅꯤꯅꯦꯁꯦ ꯏꯇꯣꯝ ꯆꯠꯄ ꯇꯜꯂꯦ ꯐꯔꯛ ꯇꯥꯔꯦ ꯑꯗꯨꯅ ꯅꯪ ꯁꯨꯇꯤꯡ ꯆꯠꯂꯨꯁꯦ ꯑꯅ ꯍꯥꯏꯔꯛꯄ ꯑꯩꯅ ꯅꯤꯅꯦ ꯌꯥꯏꯌꯦ ꯆꯠꯂꯨꯁꯦ ꯑꯩꯁꯦ ꯕꯣꯔꯤꯡ ꯆꯨꯔꯦ ꯄꯨꯂꯞ ꯆꯠꯂꯨꯔꯁꯦ ꯄꯨꯡ ꯀꯌꯥ ꯍꯜꯂꯛꯇꯣꯏꯅꯣ ꯊꯦꯡꯉꯅꯤ ꯉꯁꯤꯗꯤ ꯄꯨꯡ 11 ꯕꯥꯔꯣ ꯑꯗꯨꯃꯥꯏꯅ ꯇꯥꯔꯅꯤ ꯅꯨꯡꯗꯥꯡ ꯏꯁꯩ ꯅꯝꯗꯣꯏꯅꯦꯅ ꯆꯠꯂꯦ ꯑꯗꯨꯒꯤ ꯐꯥꯔꯁ ꯅꯤꯡꯁꯤꯡꯉꯦ ꯑꯗꯨꯒꯤ ꯁꯤꯃꯥꯗꯣ ꯂꯩꯀꯪ ꯊꯝꯕꯥꯜꯅ TV10 ꯄ꯭ꯔꯣꯗꯛꯁꯟꯒꯤ ꯀꯀꯥ ꯇꯦꯁ ꯀꯤशꯣꯔꯒꯤ ꯀꯀꯥ ꯇꯦꯁꯀꯤ ꯁꯤꯅꯦꯃꯥ ꯂꯩꯀꯪ ꯊꯝꯕꯥꯜꯁꯤꯗ ꯏꯁꯩ ꯑꯃꯈꯛ ꯌꯥꯎꯕꯅꯦ ꯁꯦꯠ ꯁꯣꯡ ꯑꯃ ꯅꯨꯡꯁꯤꯒꯤ ꯀꯔꯝꯕ ꯆꯥꯡꯌꯦꯡꯅꯣꯅ ꯇꯧꯕ ꯏꯁꯩꯁꯦ ꯁꯤꯒꯤ ꯏꯁꯩꯁꯤꯒꯤ ꯁꯨꯇꯤꯡ ꯆꯠꯄ ꯅꯨꯃꯤꯠꯁꯤꯗ ꯗꯗꯥ ꯀꯩꯅꯣ ꯗꯥ ꯗꯦꯅꯤ ꯎꯅꯔꯦ ꯌꯥꯝꯕꯨꯡ ꯀꯩꯀꯨ ꯎꯅꯔꯦ ꯑꯩꯈꯣꯏꯒꯤ ꯑꯗꯨꯒꯤ ꯏꯟꯚꯥꯏꯔꯟꯃꯦꯟꯁꯦ ꯑꯩꯉꯣꯟꯗ ꯌꯥꯝꯅ ꯃꯣꯇꯤꯚꯦꯠ ꯑꯣꯏꯕ ꯍꯥꯏꯗꯤ ꯀꯩ ꯍꯥꯏꯅꯤ ꯐꯤꯂꯝ ꯑꯁꯤ ꯁꯤ ꯑꯣꯏꯔ ꯃꯥꯜꯂꯦ ꯀꯥꯏꯅ ꯍꯥꯏꯔꯛꯄꯒꯤ ꯃꯣꯏꯅ ꯇꯧꯕꯗꯨꯕ ꯀꯥꯟꯗꯨꯗ ꯑꯩꯁꯦ ꯑꯦꯛꯇꯔ ꯑꯃ ꯑꯣꯏꯅꯤꯡꯕꯒꯤ ꯏꯟꯁꯄꯤꯔꯦꯁꯟ ꯑꯃ ꯂꯩꯊꯣꯛꯈ꯭ꯔꯦꯕ ꯍꯥꯏꯗꯤ ꯁꯤꯗꯤ ꯈꯪꯍꯧꯄꯣꯟꯇꯦ ꯃꯤꯀꯨꯞꯇꯨꯗ ꯑꯩꯉꯣꯟꯗ ꯄꯤꯔꯛꯈꯤꯕꯗꯣ ꯑꯗꯨꯏꯗꯣ ꯑꯩꯅ ꯌꯨꯝꯗ ꯍꯜꯂꯛꯑꯀꯥꯟꯗꯁꯨ ꯑꯗꯨꯝ ꯑꯗꯨꯒꯤ ꯋꯥꯈꯜ ꯑꯗꯨꯝ ꯂꯩꯈ꯭ꯔꯦꯕ ꯍꯥꯏꯗꯤ ꯑꯗꯨꯒ ꯃꯊꯪꯗꯗꯤ ꯅꯦꯅꯦꯅ ꯍꯥꯏꯔꯛꯄ ꯉꯥꯏꯗ꯭ꯔꯦ ꯑꯩꯅ ꯑꯣꯏꯅ ꯍꯪꯉꯤ ꯁꯨꯇꯤꯡ ꯀꯔꯝ ꯆꯠꯇꯣꯏꯅꯣ ꯑꯗꯨꯒ ꯀꯃꯥꯏꯅ ꯇꯧꯔꯒ 2006 ꯑꯗꯨꯝ क्लास बंग तौर फैम यावी शूटिंग तौर होनाबे 11 12 कारपा स्कूल फैम कागीदब याव सुटी लेगा हाइजलगको शूटिंग अदुम चपा अदुमाइन तौर 2000 मचा शूटिंग नुंतीगिबो चले माइन तौरगा 2000 मथंग पुलमे दिगे फिल्म मयाम अमा मतुंग इनबदगी डायरेक्टर मयाम अमसु मोगी वर्क तु होवे सम हाइबदा याबुंग आरके अमरजीत
adagi kaka Kishore Kumar adagi kaka KB Mol Sharma di mayam lay moi mayam thinauraga moi gi work mayam hore yam nuai na halang ji powder mai dum learning phase ta lay ai ta ado khoi amar je film gi acting je adum karam ai oja hoina tamak oja ra tamak pra kamai tawraga acting je kamai taw gi na ta gi wa hajiki wari du gi makha cha tharak koina ba dum la ge re ha 2006 tagi adamai dum sum chalak ba kan da moi mayam na to sum artist ka sum nakshan na lay re bai ja hai de yamung oi adagi dadi ni oi koi je adagi da olen moi ji dum ai ji dum nakshan na ra dum lai ma da sadanand hoi jo ne yo sum samin na bu nakshan na gare ba nakshan na ba dagi ado moi to ji dum ai ju ang na dum absorb to gi ba dadi ni oi ne acting to bu ba da yamung kai koi ne acting to bu ba kan de ai ji dum atom dum sang jo hai de adum yeng ko moi to bu je aduga luckily ai punsigi turning point hai ta mine jo keno bagi yung gi odo ko kha lei de shooting je lepe di yung gi odo gi kano kha lei de gi angang gi problem kha di du lei de angang chok sulak de ma kha lepe ko da chatre na ai ja ai sik to hor ko ne ba high kana ga chatre ya ni ko matam da ai pai de gi lai ko pha ba hai ga da boni jiboni sharma je ai gi di sanga kan da lai gumne adagi aigi oza ne hai tare ko dada se aduga nong ta su dada hai bi hen de da boni se dada gi guidance makha da dada na ko ra pam juru ba mu khak lai bi dada na ju am chau no welcome to bi re nei tang ba kan da adu 2010 dagi hoji pawa dum dada gi makha da ta da boni gi makha da dum samina dada gi advice am pidi dana diba si aina si da lepa phangi se haidi at least si interview na lobby ba ngai dong lobby ba interview sa sigi moment na pidi re sa ide sigi credit da boni da ide yo za da jagi duga amar je khoi album da dance yam na mong tana tawe ba form je step kaidana khadana tawe ba dance ki matang je tang khabi ba ai life ta jawai sarak te ba hai da na jo always say mo nang tan cha de nang tan cha de aduna di kana to ya ro tan kasana ga kung kilo ai thun hai te ba alo sai sak pa am pa mi sai sak ba di kana pa mi sai sak ba ba room da khang de de gi yim da le ba mu wa tan da dum sai sa e mu ai ka ju dum sai sa e alo ga jagoi sa ba jing de life ta sarak kare sarak te do ga jagoi sa ba gi full credit se sigi jo what is yam sang le sima kume nangi thazani kan to ba phagi content teaser film gi sai do adu da di dum mana ba mo da yam na ju mo yam ta ba ju sum adu da area khar da ko adu ma sar matung ji da kep kha lai gre adu ga JB Bisa Salam yauba project angka Chenglo Hen Bisa adu Chenglo Hen project lai Chenglo Hen Bi project la ko kan da ai di nil le joi matang da matam da joi shadi sa ba jumba da kai da gi gym da dum join di taw ya du ga yam kai na shadi taw de adu ga JB Bisa na adu isai project na no da 4-5 days ai practice ta hol practice ta train to ko pa adagi jogoi sa matan da only macam am hai gi ba hai de adu do khoi aina muk loksan ba thu ba gi hai tar go hai de hai ro project kai no kamai na apply to da gi hai su khang ho ba gi hai tar jogoi step to khapna tan my expression hai de lip sync da do ba kan da my expression smile da wa da me hai ba ching ba da lai da adu mo ba ta ai do 5 days mo train to da sai nam gi ba sa sigi face ai gi me am na de ai bi da jogoi ta ba ge form ta ya na hai si credit form ba je JB Bisa Salam da pizza for da pa adu da aina kero yam ngai ba mai na ujaba ai keno da khoi YouTube ta stage ta sei sak ba khoi vital ni sei sa ga khoi amana dance to mata am yaw ba yam phaja ba adu matang do adu kamai ta adai do casual to ni na dum hai ra ya ya kisu raje adai do ai morom le lau thi rom ma jo producer ne si pe jai kan ko ko do adai producer ne lau thi ma gi ju football club khak le adu ga ai gi chen Sulma channel singer moi gi football club khak le Sulma FC na
ꯑꯗꯨꯏꯁꯦ ꯀꯔꯝꯕ ꯃꯦꯠꯆꯀꯤꯅꯣ ꯈꯪꯗꯦ ꯀꯔꯝꯕ ꯇꯣꯔꯅꯥꯃꯦꯟꯅꯣ ꯈꯪꯗ꯭ꯔꯦ ꯑꯩ ꯀꯥꯎꯔꯦ ꯑꯗꯨꯒꯤꯗꯣ ꯑꯩꯈꯣꯏꯅ ꯋꯤꯟꯅꯔ ꯑꯣꯏꯔꯛꯄꯒꯤ ꯏꯁꯩ ꯑꯃ ꯁꯦꯂꯦꯕ꯭ꯔꯦꯠ ꯇꯧꯕꯅꯦ ꯑꯗꯨꯒ ꯑꯩꯈꯣꯏꯁꯦ ꯄꯨꯂꯞ ꯌꯥꯎꯔꯦ ꯑꯗꯨꯒ ꯗꯥꯕꯤꯇꯟꯁꯤꯅ ꯀꯧꯊꯣꯔꯛꯄꯅꯦ ꯃꯥ ꯏꯁꯩ ꯁꯛꯄ ꯀꯥꯟꯗꯨꯗ ꯑꯗꯣ ꯃꯇꯝꯗꯨꯗ ꯆꯦꯡꯂꯣꯏꯕꯤꯁꯨ ꯔꯤꯂꯤꯁ ꯇꯧꯕ ꯀꯨꯏꯗ꯭ꯔꯤ ꯑꯗꯨ ꯀꯥꯟꯗꯨꯗ ꯁꯨꯃꯥꯏꯅ ꯄꯔꯐꯣꯝ ꯇꯧꯔꯁꯦꯅ ꯍꯥꯏ ꯍꯣꯏ ꯇꯧꯔꯁꯤ ꯌꯥꯔꯦꯅ ꯀꯥꯈꯠꯂꯦ ꯕꯦꯛ ꯁ꯭ꯇꯦꯖꯇ ꯗꯥꯕꯨꯅꯤ ꯂꯩ ꯍꯥꯏꯗꯤ ꯑꯩ ꯑꯣꯖꯥ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯩ ꯏꯃꯥꯟꯅꯕ ꯃꯌꯥꯝꯗꯣ ꯑꯩꯗꯤ ꯀꯂꯥꯛꯇꯤ ꯐꯖꯅ ꯅꯤꯛꯑꯦꯕ ꯑꯗꯨ ꯅꯨꯃꯤꯠꯇꯣ ꯍꯥꯏꯗꯤ ꯃꯃꯥꯡꯗ ꯁ꯭ꯇꯦꯖ ꯀꯥꯕꯁꯨ ꯅꯠꯇꯦ ꯁ꯭ꯇꯦꯖꯇ ꯑꯃꯨꯛ ꯖꯒꯣꯏ ꯁꯥꯖꯔꯣ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯩ ꯏꯃꯥꯟꯅꯕ ꯃꯌꯥꯝꯗꯣ ꯑꯩꯗꯤ ꯀꯂꯥꯛꯇꯤ ꯐꯖꯅ ꯅꯤꯛꯑꯦꯕ ꯑꯗꯨ ꯅꯨꯃꯤꯠꯇꯣ ꯍꯥꯏꯗꯤ ꯃꯃꯥꯡꯗ ꯁ꯭ꯇꯦꯖ ꯀꯥꯕꯁꯨ ꯅꯠꯇꯦ ꯁ꯭ꯇꯦꯖꯇ ꯑꯃꯨꯛ ꯖꯒꯣꯏ ꯁꯥꯖꯔꯣ ꯍꯥꯏꯔꯦ ꯑꯗꯩꯗꯤ ꯑꯩꯁꯦ ꯅꯤꯛꯅ ꯑꯗꯨꯝ ꯁꯥꯗꯤ ꯁꯥꯈꯤ ꯌꯥꯝ ꯐꯖꯩ ꯑꯗꯨꯗ ꯑꯃꯁꯦ ꯉꯁꯥꯏ ꯃꯃꯥꯡꯗꯁꯨ ꯏꯁꯩ ꯌꯥꯝ ꯄꯥꯝꯃꯦꯅ ꯍꯥꯏꯕꯤꯈꯔꯦ ꯑꯗꯣ ꯑꯃꯅ ꯌꯥꯝ ꯄꯥꯝꯖꯕ ꯏꯁꯩ ꯑꯝꯇꯪ ꯈꯨꯜꯂꯨꯗ ꯏꯁꯩꯁꯦ ꯑꯩꯒꯤꯕꯨꯗꯤ ꯀꯨꯝꯕ ꯏꯁꯩ ꯃꯌꯥꯝꯕꯨꯗꯤ ꯂꯩꯔꯦꯀꯣ ꯑꯗꯨ ꯃꯔꯛꯇꯒꯤ ꯅꯠꯇꯕ ꯑꯩꯅ ꯑꯣꯜꯋꯦꯁ ꯄꯥꯝꯖꯕ ꯏꯁꯩ ꯑꯃꯈꯛ ꯗꯥꯏꯑꯣꯏ ꯃꯌꯥꯏꯃꯣꯡ ꯁꯥꯕꯒꯤ ꯗꯤꯔꯦꯛꯁꯟ ꯃꯈꯥꯗ ꯅꯝꯈꯤꯕ ꯈꯪꯊꯨꯡꯒꯤ ꯋꯥꯡꯃꯗ ꯐꯤꯜꯝꯗ ꯗꯥꯖꯤꯅꯦꯠ ꯀꯩꯅꯣꯅ ꯁꯛꯄꯅꯦ ꯂꯩꯈꯤꯗ꯭ꯔꯕ ꯗꯥꯖꯤꯅꯦꯠꯅ ꯁꯛꯄꯅꯦ ꯑꯗꯨꯒ ꯗꯥ ꯕꯣꯅꯤꯒ ꯕꯂꯥꯒ ꯗꯥ ꯑꯔꯨꯟꯒ ꯄꯨꯟꯅ ꯑꯦꯛ ꯇꯧꯃꯤꯟꯅꯕꯅꯦ ꯑꯃ ꯂꯥ 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 ꯇꯧꯕ ꯃꯇꯦꯛ ꯑꯃꯇꯪ ꯊꯝꯖꯒꯦ ꯍꯩꯕꯩꯗꯤ ꯅꯠꯇꯦꯀꯣ ꯍꯥꯏꯗꯤ ꯃꯌꯥꯝꯅꯁꯨ ꯌꯥꯝ ꯐꯖꯅ ꯁꯛꯑꯦ ꯑꯗꯨꯒ ꯑꯃꯅ ꯐꯤꯂꯝꯁꯤꯗ ꯈꯣꯡꯀꯥꯔꯛꯏꯁꯦ ꯍꯥꯏꯗꯤ ꯏꯁꯥꯅ ꯊꯃꯣꯏꯅ ꯌꯥꯝꯅ ꯄꯥꯝꯃꯒ ꯈꯣꯡꯀꯥꯔꯛꯏꯕ꯭ꯔꯥ ꯑꯗꯨꯒ ꯐꯤꯂꯝꯁꯤ ꯂꯣꯏꯔ ꯃꯇꯨꯡꯗ ꯀꯔꯤ ꯄꯨꯟꯁꯤꯒꯤ ꯄꯥꯟꯗꯝꯁꯤ ꯀꯔꯤ ꯑꯃ ꯍꯥꯏꯕꯤꯌꯨ ꯐꯤꯜꯝ ꯑꯕ ꯑꯥꯔꯠꯁꯦ ꯇꯁꯦꯡꯅ ꯍꯥꯏꯔꯀꯥꯟꯗ ꯍꯣꯏ ꯍꯧꯖꯤꯛ ꯃꯇꯝꯗꯕꯨꯗꯤ ꯃꯤꯅꯕꯨꯗꯤ ꯍꯥꯏꯕ ꯌꯥꯏ ꯌꯥꯝ ꯂꯥꯏꯅ ꯆꯪꯕ ꯌꯥꯏ ꯑꯗꯒꯤ ꯂꯣꯏꯅ ꯍꯩꯔꯦꯅ ꯍꯥꯏꯕ ꯌꯥꯏ ꯑꯗꯣ ꯐꯤꯜꯝ ꯑꯥꯔꯠꯁꯦ ꯃꯦꯗꯤꯌꯝ ꯑꯃꯃꯝ ꯂꯩꯀꯣ ꯊꯤꯌꯦꯇꯔ ꯂꯩ ꯑꯗꯒꯤ ꯑꯣꯖꯥꯈꯩꯅ ꯇꯥꯛꯄꯤꯔꯛꯄꯗꯨꯁꯨꯀꯣ ꯊꯤꯌꯦꯇꯔ ꯂꯩ ꯑꯗꯒꯤ ꯁꯨꯃꯥꯡ ꯂꯤꯂꯥ ꯂꯩ ꯑꯗꯒꯤ ꯐꯤल्म ꯂꯩ ꯁꯤꯒꯤ ꯄ꯭ꯂꯦꯠꯐꯣꯝ ꯑꯃꯃꯝꯁꯨ ꯂꯣꯏ ꯈꯦꯠꯅꯩ ꯍꯥꯏꯇꯥꯔꯦ ꯃꯥꯒꯤ ꯄ꯭ꯂꯦꯠꯐꯣꯝꯁꯦ ꯍꯥꯏꯗꯤ ꯆꯥꯎꯅ ꯈꯦꯠꯅꯕ ꯈꯤꯇꯪꯅ ꯈꯦꯠꯅꯕ ꯃꯈꯜ ꯃꯌꯥꯝ ꯂꯩꯔꯦ ꯑꯗꯨꯝ ꯑꯩꯒꯤ ꯃꯣꯠꯇꯁꯨꯀꯣ ꯑꯗꯨꯒ ꯐꯤल्मꯁꯦ ꯑꯔꯥꯏꯕꯗꯤ ꯅꯠꯇꯦ ꯐꯤल्म ꯑꯥꯔꯠꯁꯦ ꯌꯥꯝ ꯂꯨꯏ ꯍꯥꯏꯗꯤ ꯈꯤꯇꯪ ꯇꯧꯕꯗ ꯖꯠ ꯂꯥꯎ ꯁꯟꯗꯣꯛꯀꯟꯕ ꯊꯨꯕ ꯐꯤꯂꯝꯁꯦ ꯌꯥꯝ ꯊꯨꯏ ꯈꯤꯇꯪ ꯇꯧꯕꯗ ꯆꯩꯒꯦꯁꯨ ꯑꯗꯨꯝ ꯆꯩꯔꯛꯀꯦ ꯌꯥꯝ ꯊꯨꯏ ꯑꯗꯒꯤ ꯊꯥꯒꯠꯄꯤꯒꯦ ꯌꯥꯝ ꯊꯨꯏ ꯐꯤल्मꯁꯦ तसेंना हारकांददि अतई अईगा चानबा लेते हाइतारे अतोप्पा लाइन दा हाइदि सुम खंजरक्पा कांदा अइना जे आर्ट तौबा हौरे कुइरे तौरइजे अदुगा अइना अमुक अतोप्पा प्रोफेशन अमदि चोंगे हाइतारे अइदि अमुक जीरो दगी हौदोइनेबा मरमदि अइ चही 10 गा मंगा ममांगदगी अइ सिगिजा चटलगेना अलरेडी सेट तौर लाखरबिना एटलीस्ट नॉलेज खरदि लेजाय तको अदा अइना अतोप्पा प्रोफेशन अमुक चूज तौगे हाइतारे अइ अम इनिशियल स्टेज ते अमुक हौदोइनेबा अदुना अदुदि चलुरे अदुगा तौगिबगी मरमसे कइनो हायकांदा पामजबगी हाइतारे नंबर 1 पामजबा तसेंना पामजब फिल्म आर्ट्स अदुगा फ्यूचर दा तंबदि नमदि कई और आई लाइफ दा फ्यूचर दा कई और तुना तंबदि नमदे अदो आई फ्यूचर की पांदम हाइतारगदि फर्स्ट आई फैमिली अदुगा आर्ट अदुदि हयेंग अखोइना अमरना अहन बोरा कांदा डायरेक्टर रुंबगी लाइन दा संगी खल्लीने बुका तसेंना हायकांदा डायरेक्शन जे आई सिनेमा कुमद्रिङाइदा सिनेमा तरुक असिस्टेंट डायरेक्टर ओइना वर्क तौरे असिस्टेंट डायरेक्टर ओइना वर्क तौइसे कइनो हायकांदा अइना असिस्टेंट ओइना वर्क तौरइसे मणिपुरदे एकेडमी फजना लेते स्कूलिंग हाइदि लई थिएटर लई अदुगा कइनो सुमानिला लई होय सुमानिलाबदि यावरुत्रे अदुगा आई थिएटर गी ओइबे एक्सपीरियंस खर लेरे ले अनि अहुम अदुम यावे थिएटर दसु अदुगा यानी अइना डायरेक्शन पीग्रिसे हाइदि असिस्टेंट डायरेक्टर ओइना कइनो हारकांदा पायनर ओइरबा डायरेक्टर मैम हाइतारेको अदुगा आर्टिस्ट मैम लोइना फंगहौबा अदुमाइन तौरगा अदुदगी सुम मोइगा लोइनाजरगा अइंगोंदसु तंबमक नत्रगसु कानाजबा आइडिया शेयर तौबा आइडिया लौसलौबा अदुगुंबा कानानीना खल्लगा
ꯑꯣꯐꯔ ꯂꯥꯛꯄꯗꯒꯤ ꯇꯧꯖꯍꯧꯒꯦꯅ ꯍꯥꯏꯔꯒ ꯑꯗꯨꯝ ꯑꯦꯁꯤꯁꯇꯦꯟ ꯗꯤꯔꯦꯛꯇꯔ ꯑꯣꯏꯈꯤꯕꯅꯦ ꯁꯤꯅꯦꯃꯥ ꯇꯔꯨꯛꯁꯦ ꯈ꯭ꯋꯥꯏ ꯑꯍꯥꯟꯕꯗ 2012ꯗ ꯔꯤꯂꯤꯁ ꯇꯧꯈꯤꯕ ꯀꯀꯥ ꯍꯣꯃꯦꯟ ꯗꯤꯋꯥꯏ ꯃꯌꯥꯝꯒꯤ ꯃꯣꯁ ꯄꯣꯄꯨꯂꯔ ꯗꯤꯔꯦꯛꯇꯔ ꯀꯣ ꯍꯣꯃꯦꯟ ꯗꯤꯋꯥꯏꯒꯤ ꯌꯥꯁꯨ ꯄꯥꯈꯪ ꯑꯉꯥꯎꯕ ꯁꯤ ꯁꯤꯅꯦꯃꯥꯁꯤꯗ ꯑꯩ ꯐꯥꯔꯁ ꯑꯦꯁꯤꯁꯇꯦꯟ ꯗꯤꯔꯦꯛꯇꯔ ꯑꯣꯏꯅ ꯋꯥꯛ ꯇꯧꯔꯦ ꯑꯅꯤꯁꯨꯕ ꯐꯤꯜꯝꯗ BDF ꯊꯥꯁꯅꯥ ꯍꯥꯏꯅ ꯍꯣꯝ ꯄ꯭ꯔꯗꯛꯁꯟꯅꯦ ꯑꯩꯈꯣꯏ ꯏꯟꯗ꯭ꯔꯥꯕꯣꯅꯤꯒꯤ ꯔꯣꯕꯤꯟ ꯀꯂꯔ ꯄꯤꯛꯆꯔꯒꯤ ꯁꯤꯒꯤꯁꯤꯗ ꯑꯩꯈꯣꯏ ꯀꯂꯔ ꯑꯥꯔꯠꯀꯤ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝ ꯄꯨꯟꯅ ꯁꯔꯨꯛ ꯌꯥꯃꯤꯟꯅꯔꯒ ꯑꯩꯈꯣꯏ ꯑꯩ ꯀꯀꯥ ꯍꯣꯃꯦꯟ ꯗꯤꯋꯥꯏꯒꯤ ꯃꯈꯥꯗ ꯁꯤꯁꯨ ꯑꯦꯁꯤꯁꯇꯦꯟ ꯑꯣꯏꯅ ꯋꯥꯛ ꯇꯧꯔꯦ ꯑꯗꯨꯒꯤ ꯃꯊꯪꯗ ꯃꯄꯥꯟꯒꯤ ꯐꯦꯁꯇꯤꯚꯦꯜꯒꯨꯝꯕ ꯃꯌꯥꯝ ꯆꯠꯄ ꯉꯝꯈꯤꯕ ꯐꯤल्म ꯋꯥꯡꯂꯦꯟ ꯈꯣꯡꯗꯣꯡꯕꯝꯅ ꯃꯥꯒꯤ ꯗꯦꯕ꯭ꯌꯨꯠ ꯐꯤल्मꯅꯦ ꯃꯄꯥꯟꯗ ꯇ꯭ꯔꯦꯟ ꯇꯧꯔꯒ ꯑꯜꯔꯦꯗꯤ ꯇ꯭ꯔꯦꯟ ꯇꯧꯔꯒ ꯂꯥꯛꯑꯕꯗꯨꯃ ꯗꯤꯔꯦꯛꯇꯔꯅꯦ ꯃꯥꯒꯤ ꯃꯈꯥꯗ ꯄꯂꯦꯠꯐꯝꯅ ꯆꯦꯇꯟ ꯊꯣꯏꯅꯦ ꯗꯥꯔꯤꯗꯤꯅꯦ ꯇꯧꯕ ꯒꯨꯗ ꯐꯤल्म ꯑꯃꯗ ꯑꯦꯁꯤꯁꯇꯦꯟ ꯑꯣꯏꯅ ꯋꯥꯛ ꯇꯧꯈ꯭ꯔꯦ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯑꯃꯨꯛ ꯑꯒꯦꯟ ꯀꯀꯥ ꯍꯣꯃꯦꯟ ꯗꯤꯋꯥꯏꯒ ꯅꯤꯡꯊꯥꯅ ꯐꯤल्म ꯑꯃ ꯂꯩ ꯔꯤꯂꯤꯁ ꯇꯧꯈ꯭ꯔꯦ DVDꯗꯁꯨ ꯐꯣꯡꯈ꯭ꯔꯦ ꯅꯤꯡꯊꯥ ꯍꯥꯏꯕ ꯁꯤꯅꯦꯃꯥꯁꯤꯗ ꯀꯀꯥ ꯍꯣꯃꯦꯟ ꯗꯤꯋꯥꯏ ꯃꯈꯥꯗ ꯌꯥꯝ ꯆꯥꯎꯕ ꯍ꯭ꯌꯨꯖ ꯄ꯭ꯔꯣꯖꯦꯛꯅꯦ ꯆꯤꯟ ꯐꯤꯜꯝꯁꯀꯤ ꯍꯥꯏꯇꯥꯔꯦ ꯑꯗꯨꯗꯁꯨ ꯋꯥꯛ ꯇꯧꯖꯈ꯭ꯔꯦ ꯑꯗꯨ ꯂꯣꯏꯔꯛꯄꯗ ꯁꯤ ꯂꯣꯏꯔꯛꯄꯗ ꯑꯩꯁꯦ ꯀꯩꯅꯣꯒ ꯅꯤꯡꯊꯥ ꯇꯧꯕꯒ ꯑꯗꯨꯒ ꯑꯩꯒꯤ ꯇꯣꯝꯊꯤꯟ ꯁꯤꯖꯟ ꯅꯝꯕ ꯑꯅꯤꯁꯦ ꯊꯪꯅꯅ ꯑꯗꯨꯝ ꯇꯧꯈ꯭ꯔꯦ 2015ꯗꯒꯤ ꯅꯝꯕꯅꯦ ꯇꯣꯝꯊꯤꯟ ꯁꯤꯖꯟꯁꯨ ꯑꯗꯨꯒ ꯅꯤꯡꯊꯥꯅ 2014ꯒꯤ ꯗꯤꯁꯦꯝꯕꯔ ꯁ꯭ꯋꯥꯏꯗ ꯅꯝꯕꯅꯦꯕ ꯑꯗꯨꯝ ꯃꯅꯤꯡ ꯃꯃꯥꯡ ꯑꯗꯨꯝ ꯇꯧꯔ ꯅꯝꯈ꯭ꯔꯦ ꯑꯗꯨꯒ ꯂꯣꯏꯁꯤꯜꯂꯛꯄꯗ ꯑꯩ ꯁꯤꯃꯥ ꯂꯣꯏꯔꯦ ꯇꯣꯝꯊꯤꯟ ꯁꯤꯖꯟꯗꯤ ꯑꯜꯔꯦꯗꯤ ꯂꯣꯏꯁꯤꯜꯂꯦ ꯂꯣꯏꯁꯤꯜꯂꯕ ꯃꯇꯨꯡꯁꯤꯗ ꯒꯦꯞ ꯂꯩꯕ ꯔꯤꯂꯤꯁ ꯇꯧꯗ꯭ꯔꯤꯉꯩ ꯃꯔꯛꯁꯤꯗ ꯀꯩꯅꯣꯒꯤ ꯑꯅꯧꯕ ꯃꯥꯏꯀꯩ ꯄ꯭ꯔꯗꯛꯁꯟꯒꯤ ꯃꯤꯁꯇꯔ ꯈꯗꯥꯡ ꯁꯤꯗ ꯑꯃꯨꯛ ꯗꯥ ꯆꯧꯏꯂꯥꯏ ꯃꯈꯥꯗ ꯃꯥꯒꯤ ꯗꯤꯔꯦꯛꯁꯟ ꯃꯈꯥꯗ ꯑꯃꯨꯛ ꯑꯦꯛꯁꯤꯁ ꯇꯧꯔꯦ ꯍꯥꯏꯗꯤ ꯌꯥꯝ ꯐꯪꯉꯦ ꯌꯥꯝ ꯅꯨꯡꯉꯥꯏ ꯍꯥꯏꯗꯤ ꯑꯦꯛꯇꯔ ꯑꯃꯈꯛ ꯅꯠꯇꯅ ꯑꯃꯨꯛ ꯇꯤꯝ ꯋꯥꯔꯛ ꯑꯃ ꯁꯦꯝꯃꯛꯄ ꯑꯗꯒꯤ ꯀꯩ ꯍꯥꯏꯅꯤ ꯐꯤल्मꯗꯣ ꯑꯣꯏꯅꯕ ꯍꯣꯠꯅꯕꯗ ꯑꯆꯧ ꯑꯆꯧꯕ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯀꯌꯥꯝ ꯐꯪꯈꯤꯕ ꯁꯤꯃ ꯅꯨꯡꯉꯥꯏ ꯑꯗꯨꯒꯤ ꯍꯦꯛ ꯃꯇꯨꯡꯗ ꯇꯔꯨꯛ ꯁꯨꯕꯁꯦ ꯑꯩꯒꯤ ꯃꯈꯥꯗꯤ ꯁꯝꯊꯈꯤꯗ꯭ꯔꯦ ꯇꯔꯨꯛꯁꯤꯒꯤ ꯃꯈꯥꯗ ꯇꯔꯨꯛ ꯁꯨꯕꯁꯦ ꯑꯃꯨꯛ ꯈ꯭ꯋꯥꯏꯗꯒꯤ ꯂꯥꯏꯕꯛ ꯐꯕꯅꯦꯅ ꯈꯜꯂꯦ ꯀꯩꯒꯤꯅꯣ ꯍꯥꯏꯔꯀꯥꯟꯗ ꯃꯌꯥꯝꯒꯤ ꯄꯥꯏꯑꯅꯔ ꯂꯤꯕꯤꯡ ꯂꯦꯖꯦꯟ ꯍꯥꯏꯅꯔꯤꯕ ꯐꯤल्मꯒꯤꯀꯣ ꯑꯃꯠꯇ ꯉꯥꯏꯔꯕ ꯄꯥꯕꯨꯡ ꯁ꯭ꯌꯥꯝ ꯁꯔꯃꯒꯤ ꯕꯁꯟꯇꯔꯥꯁꯅ ꯗꯣꯀꯨꯃꯦꯟꯇꯦꯁꯟ ꯐꯤल्म ꯑꯃ ꯁꯤꯗ ꯄꯥꯕꯨꯡꯒꯤ ꯃꯈꯥꯗ ꯑꯦꯁꯤꯁꯇꯦꯟ ꯑꯣꯏꯅ ꯋꯥꯛ ꯇꯧꯔꯦ ꯄꯥꯕꯨꯡꯒꯤ ꯃꯈꯥꯗ ꯋꯥꯛ ꯇꯧꯕꯁꯦ ꯁꯤꯁꯨ ꯑꯆꯧꯕ ꯍ꯭ꯌꯨꯖ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯑꯃꯅꯦ ꯑꯗꯨꯒ ꯑꯩ ꯄꯣꯛꯄꯒꯤ ꯐꯤल्म ꯇꯧꯖꯔꯨꯕꯒꯤ ꯍꯥꯏꯇꯥꯔꯦ ꯄꯣꯛꯄꯒꯤ ꯃꯍꯩ ꯌꯥꯜꯂꯦꯅ ꯈꯜꯂꯦ ꯍꯥꯏꯗꯤ ꯄꯥꯕꯨꯡꯒꯤ ꯃꯈꯥꯗ ꯑꯦꯁꯤꯁ ꯇꯧꯈꯤꯕꯅꯤ ꯑꯃꯔꯒꯤ ꯋꯥꯔꯤꯁꯦ ꯁꯨꯝ ꯇꯥꯕ ꯃꯇꯝꯗ ꯑꯃꯔꯁꯦ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁꯁꯦ ꯑꯗꯨꯝ ꯂꯥꯔꯅꯤꯡꯗꯒꯤ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁꯁꯦ ꯐꯖꯅ ꯂꯩꯔꯦ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯋꯥꯔꯤꯁꯦ ꯇꯥꯔ ꯑꯃ ꯈꯪꯖꯔꯦꯕꯀꯣ ꯑꯗꯨꯒ ꯑꯃꯔꯒꯤ ꯑꯩꯈꯣꯏꯒꯤ ꯑꯍꯥꯟꯕ ꯐꯤꯂꯝꯁꯦ ꯁꯤꯁꯦ ꯔꯤꯂꯤꯁ ꯇꯧꯕ ꯅꯨꯃꯤꯠꯇ ꯑꯃꯔꯗ ꯐꯥꯎꯔꯤꯕ ꯊꯃꯣꯏꯗ ꯑꯗꯨꯝꯇꯪ ꯁꯤꯌꯔ ꯇꯧꯕꯤꯌꯨ ꯑꯗꯨꯅ ꯅꯤꯛꯑꯦ ꯑꯗꯨ ꯅꯨꯃꯤꯠꯇꯣ ꯑꯩꯗꯤ ꯄꯨꯔꯥ ꯇꯔꯪ ꯃꯥꯂꯪꯅꯤ ꯍꯥꯏꯇꯥꯔꯦꯀꯣ ꯍꯥꯏꯗꯤ ꯑꯩꯒꯤ ꯈ꯭ꯋꯥꯏ ꯈꯣꯡꯗꯥꯕ ꯑꯍꯥꯟꯕꯗꯤ ꯃ꯭ꯌꯨꯖꯤꯛ ꯚꯤꯗꯤꯑꯣ ꯑꯃꯈꯛ ꯁꯣꯃꯥ ꯂꯥꯏꯁ꯭ꯔꯝꯒ ꯇꯧꯔꯒ ꯂꯥꯃꯩ ꯇꯦꯛ ꯃꯤ ꯇꯨ ꯌꯣꯔ ꯍꯥꯔꯠ ꯑꯅ ꯑꯩꯁꯦ ꯁꯝꯁꯦ ꯑꯣꯔꯤꯖꯤꯅꯦꯜꯅꯦ ꯕ꯭ꯂꯣꯟꯒ ꯇꯧꯔꯒ ꯁꯝꯁꯦ ꯌꯥꯝ ꯁꯥꯡꯉꯒ ꯋꯥꯏꯠ ꯕ꯭ꯂꯣꯟ ꯇꯧꯔꯒ ꯌꯦꯂꯣ ꯃꯆꯨ ꯁꯝ ꯁꯥꯡꯉꯒ ꯄ꯭ꯔꯣꯖꯦꯛ ꯑꯃꯈꯛ ꯑꯗꯨꯒꯤ ꯁꯝꯗꯨꯗ ꯈꯥꯡꯅꯕ ꯍꯣꯠꯅꯕꯗ ꯑꯩꯁꯦ ꯗ꯭ꯔꯥꯕꯣꯅꯤꯅ ꯆꯍꯤ 3.5 ꯆꯪꯅ ꯁꯝꯁꯦ ꯈꯥꯛꯍꯜꯂꯦꯕ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯄ꯭ꯔꯣꯖꯦꯛꯇꯨ ꯗꯥꯕꯣꯅꯤꯒꯤ ꯗꯤꯔꯦꯛꯁꯟ ꯃꯈꯥꯗꯅꯦ ꯁꯤꯒꯤ ꯄ꯭ꯔꯣꯖꯦꯛꯁꯦ ꯇꯦꯛ ꯃꯤ ꯇꯨ ꯌꯣꯔ ꯍꯥꯔꯠꯁꯦ 2015ꯒꯤ ꯖꯅꯋꯥꯔꯤꯗ ꯔꯤꯂꯤꯁ ꯇꯧꯋꯦ ꯁꯤ ꯍꯦꯛ ꯂꯣꯏꯕꯒ ꯑꯗꯨꯝ ꯇꯣꯝꯊꯤꯟ ꯁꯤꯖꯟ ꯐꯤल्मꯁꯦ ꯂꯥꯛꯈ꯭ꯔꯦꯕ ꯍꯥꯏꯗꯤ ꯑꯗꯨꯝ ꯀꯩ ꯍꯥꯏꯅꯤ ꯗꯥꯕꯤꯅꯨꯔꯟꯖꯟ ꯑꯣꯏꯅꯥꯝ ꯔꯥꯏꯇꯔꯀꯣ ꯃꯥꯒꯤ ꯅꯉꯣꯟꯗꯁꯨ ꯐꯨꯜ ꯀ꯭ꯔꯦꯗꯤꯠ ꯄꯤꯖꯒꯦ ꯗꯥꯕꯤꯅꯨꯔꯟꯖꯟ ꯑꯣꯏꯅꯥꯝꯗꯁꯨ ꯍꯧꯖꯤꯛꯀꯤ ꯐꯤल्मꯁꯦ ꯍꯥꯏꯕꯤꯔꯛꯑꯦ ꯇꯣꯝꯊꯤꯟ ꯁꯤꯖꯟ ꯗꯥꯕꯨꯕꯤ ꯍꯥꯎꯕꯝꯅ ꯗꯤꯔꯦꯛꯁꯟ ꯇꯧꯅꯤ ꯑꯗꯨꯒ ꯕꯤꯀꯣꯟꯁ ꯑꯦꯟꯇꯔꯇꯦꯟꯃꯦꯟꯅ ꯄ꯭ꯔꯗꯛꯁꯟ ꯇꯧꯅꯤ ꯀꯥꯏꯅ ꯍꯥꯏꯕꯤꯔꯛꯑꯦ ꯍꯧꯖꯤꯛꯀꯤꯗꯣ ꯍꯦꯛ ꯂꯣꯏꯕꯒ ꯑꯗꯣ ꯍꯧꯖꯤꯛꯀꯤ ꯀꯩꯅꯣꯁꯦ ꯇꯣꯝꯊꯤꯟ ꯁꯤꯖꯟꯁꯦ ꯍꯦꯛ ꯔꯤꯂꯤꯁ ꯇꯧꯕ ꯅꯨꯃꯤꯠꯁꯦ MFDCꯗ ꯇꯧꯋꯦ 2017ꯒꯤ ꯁꯦꯞꯇꯦꯝꯕꯔꯒꯤ ꯇꯥꯡ 2 ꯁꯤꯗ ꯔꯤꯂꯤꯁ ꯇꯧꯋꯦ ꯑꯗꯨꯒ ꯑꯟꯑꯦꯛꯁꯄꯦꯛꯇꯦꯠ ꯍꯥꯏꯇꯥꯔꯦꯀꯣ ꯉꯁꯤ ꯐꯥꯎꯕꯗ DVD ꯑꯣꯏꯅꯁꯨ ꯐꯣꯡꯈ꯭ꯔꯦ ꯃꯌꯥꯝꯗꯁꯨ ꯐꯪꯍꯟꯈ꯭ꯔꯦ ꯉꯁꯤ ꯐꯥꯎꯕꯗ ꯇꯣꯝꯊꯤꯟ ꯁꯤꯖꯟꯒꯤ ꯃꯔꯝꯗ ꯑꯩꯉꯣꯟꯗ ꯅꯦꯒꯦꯇꯤꯞ ꯏꯝꯄꯦꯛ ꯑꯃꯐꯥꯎ ꯂꯥꯛꯇ꯭ꯔꯤꯕ ꯍꯥꯏꯗꯤ ꯀꯃꯦꯟ ꯑꯣꯏꯔꯣ ꯑꯗꯒꯤ ꯅꯠꯇ꯭ꯔꯒꯅ ꯁꯤꯅꯦꯃꯥꯗꯨ ꯌꯦꯡꯂꯨꯔꯕ ꯃꯇꯨꯡꯗ ꯀꯩꯅꯣ ꯇꯧꯕꯁꯦ ꯄꯣꯖꯤꯇꯤቭ ꯉꯥꯛꯇ ꯑꯣꯏꯅ ꯄꯤꯕꯤꯔꯛꯑꯦ ꯍꯥꯏꯇꯥꯔꯦ ꯅꯪꯒꯤ ꯐꯥꯔꯁ ꯐꯤल्मꯗ ꯁꯨꯃꯥꯏꯅ ꯅꯪꯅ ꯍꯥꯏꯗꯤ ꯈꯤꯇꯪ ꯗꯕꯜ ꯔꯣꯜ ꯂꯥꯛꯑꯦ ꯑꯗꯨꯁꯨ ꯑꯩꯅ ꯃꯆꯥꯅꯨꯄꯥ ꯑꯃ ꯁꯥꯔꯦ ꯑꯗꯨꯒ ꯊꯋꯥꯏꯗꯣ ꯆꯦꯟꯖ ꯇꯧꯈ꯭ꯔ ꯃꯇꯨꯡꯗ ꯑꯃꯨꯛ ꯃꯌꯥ ꯆꯧꯙꯨꯔꯤꯒꯤ ꯔꯣꯜꯗꯣ ꯑꯩꯅ ꯑꯃꯨꯛ ꯂꯧꯔꯦ ꯑꯗꯨꯗꯤ ꯈꯤꯇꯪ ꯆꯦꯂꯦꯟꯖꯤꯡ ꯑꯣꯏꯕꯗꯨꯗ ꯃꯌꯥꯝꯗꯪ ꯍꯥꯏꯔꯛꯑꯦ ꯌꯥꯝ ꯃꯥꯜꯂꯦ ꯇꯧꯅꯤꯅ ꯇꯧꯔꯗꯤ ꯑꯗꯨꯃꯥꯏꯅ ꯇꯧ ꯀꯥꯏꯅ ꯑꯍꯟꯉꯩꯅꯁꯨ ꯍꯥꯏꯕ ꯌꯥꯎꯋꯦ ꯑꯗꯨꯒ ꯑꯗꯨꯃꯛꯇꯤ ꯑꯦꯛꯁꯄꯦꯛ ꯇꯧꯔꯨꯗꯦꯕ ꯍꯥꯏꯗꯤ ꯔꯤꯂꯤꯁ ꯇꯧꯕ ꯅꯨꯃꯤꯠꯁꯤꯗ ꯑꯩꯗꯤ ꯀꯥꯏꯗꯤ ꯁꯨꯝ MFDCꯒꯤ ꯁꯤꯠ ꯑꯃ ꯁꯨꯃꯥꯏꯅ ꯈꯣꯡ ꯁꯤꯊꯕ ꯑꯃ ꯌꯥꯏꯗꯅ ꯑꯩꯈꯣꯏꯒꯤ ꯁꯤꯠꯇꯨ ꯁꯤꯊꯔꯒ ꯊꯝ ꯌꯥꯏꯗꯅ ꯁꯨꯝ ꯁꯤꯊꯒꯤ ꯑꯩꯁꯦ ꯂꯥꯁꯇ ꯃꯈꯥ ꯂꯩꯈ꯭ꯔꯦꯕꯀꯣ ꯁꯤꯠꯇꯨꯅ ꯁ꯭ꯋꯥꯏ ꯂꯩꯔꯒ ꯑꯩꯅ ꯁꯨꯃꯥꯏꯅ ꯁꯨꯝ ꯀꯨꯝꯊꯈ꯭ꯔꯦꯕ ꯍꯥꯏꯗꯤ ꯅꯤꯛ ꯂꯥꯎꯔꯛꯑꯕ ꯍꯥꯏꯇꯥꯔꯦ ꯍꯥꯏꯗꯤ ꯃꯌꯥꯝꯅꯗꯤ ꯂꯥꯁꯇ ꯊꯣꯛꯂꯛꯑꯀꯥꯟꯗ ꯃꯌꯥꯝꯅ ꯑꯦꯄ꯭ꯔꯤꯁꯤꯌꯦꯠ ꯌꯥꯝ ꯇꯧꯕꯤꯔꯝꯃꯦ
ꯑꯗꯨꯃꯛꯇꯤ ꯑꯦꯛꯁꯄꯦꯛꯇꯤ ꯇꯧꯗꯦ ꯑꯗꯣ ꯑꯃꯔꯒꯤ ꯀꯩꯅꯣꯁꯦ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯤ ꯐꯤꯂꯝꯒꯤ ꯍꯧꯖꯤꯛ ꯂꯤꯖꯦꯟꯒꯤ ꯁ꯭ꯇꯥꯔ ꯃꯌꯥꯝꯁꯦ ꯁꯤꯗ ꯑꯃꯔꯅ ꯈ꯭ꯋꯥꯏ ꯄꯥꯝꯖꯕ ꯁ꯭ꯇꯥꯔꯁꯦ ꯀꯔꯤ ꯑꯦꯛꯇꯔꯗ ꯑꯦꯛꯇꯔꯗ ꯑꯩ ꯄ꯭ꯔꯤꯐꯔ ꯑꯃꯇꯗꯤ ꯍꯥꯏ ꯌꯥꯗ꯭ꯔꯗꯤ ꯃꯣꯏꯗꯒꯤ ꯃꯆꯥ ꯃꯆꯥ ꯑꯩꯅ ꯄꯥꯝꯖꯕ ꯌꯥꯝ ꯌꯥꯎꯔꯤꯕ ꯑꯃꯇꯗꯤ ꯄꯨꯂꯞ ꯌꯥꯎꯗꯕ ꯑꯗꯨꯒ ꯑꯗꯨꯝ ꯌꯣꯠꯁꯕꯤ ꯃꯊꯣꯡ ꯑꯍꯨꯝ ꯍꯥꯏꯅ ꯈꯪꯅꯔꯤꯕ ꯌꯥꯃꯨ ꯀꯥꯏꯀꯨ ꯗꯥꯕꯨꯀꯨꯜ ꯑꯗꯨꯒ ꯗꯥꯕꯣꯅꯤ ꯃꯣꯏ ꯑꯍꯨꯝꯃꯛꯁꯦ ꯑꯩ ꯑꯗꯨꯝ ꯇꯁꯦꯡꯅ ꯄꯥꯝꯃꯦ ꯑꯗꯨꯒ ꯑꯦꯛꯇ꯭ꯔꯦꯁꯇꯗꯤ ꯑꯦꯛꯇ꯭ꯔꯦꯁꯇ ꯈ꯭ꯋꯥꯏ ꯐꯥꯔꯁ ꯃꯥꯌꯥ ꯆꯧꯙꯨꯔꯤ ꯑꯗꯨꯒ ꯇꯣꯟꯊꯣꯏ ꯑꯗꯨꯒ ꯑꯕꯦꯅꯥꯎ ꯁꯤ ꯑꯍꯨꯝꯁꯦ ꯑꯗꯨꯒ ꯀꯩꯅꯣꯗꯨꯅ ꯑꯩꯈꯣꯏ ꯑꯃꯔꯅ ꯈ꯭ꯋꯥꯏ ꯄꯥꯝꯖꯕ ꯏꯟꯁꯥꯡꯁꯦ ꯀꯩ ꯃꯊꯦꯜ ꯑꯩ ꯆꯞꯃꯤꯒ ꯍꯔꯥꯎꯋꯦ ꯆꯞꯃꯤꯒ ꯍꯔꯥꯎꯋꯦ ꯆꯝꯃꯤꯒ ꯍꯔꯥꯎꯕ ꯁꯣꯏ ꯌꯥꯝ ꯆꯥꯏ ꯑꯗꯨꯒ ꯎꯇꯤ ꯑꯁꯪꯕ ꯌꯥꯝ ꯄꯥꯝꯃꯦ ꯎꯇꯤ ꯑꯁꯪꯕꯗꯤ ꯇꯁꯦꯡꯅ ꯄꯥꯝꯃꯦ ꯑꯗꯨꯒ ꯆꯤꯀꯟꯒ ꯉꯥꯒꯁꯨ ꯄꯥꯝꯃꯦ ꯆꯥꯕ ꯌꯥꯝ ꯄꯥꯝꯃꯦ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯑꯃꯔꯅ ꯈ꯭ꯋꯥꯏ ꯄꯥꯝꯖꯕ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯤ ꯐꯤꯂꯝꯗ ꯈ꯭ꯋꯥꯏ ꯄꯥꯝꯖꯕ ꯐꯤꯂꯝꯁꯦ ꯍꯥꯟꯅꯗꯤ ꯌꯦꯡꯉꯛꯄꯗ ꯑꯃꯔꯅ ꯍꯣꯏ ꯀꯩꯅꯣꯒꯤꯕꯨꯗꯤ ꯐꯦꯁ ꯈꯔ ꯂꯩꯈ꯭ꯔꯦꯀꯣ ꯐꯤꯂꯝꯗ ꯑꯩꯈꯣꯏꯒꯤ ꯏꯃꯥꯒꯤ ꯅꯤꯡꯊꯦꯝ ꯂꯩꯈ꯭ꯔꯦ ꯏꯃꯥꯒꯤ ꯅꯤꯡꯊꯦꯝ ꯌꯥꯝ ꯐꯖꯩ ꯁꯤꯃꯥ ꯄꯥꯕꯨꯡ ꯀꯩꯅꯣ ꯌꯥꯝ ꯐꯖꯕ ꯁꯤꯅꯦꯃꯥ ꯑꯃꯅꯦ ꯁꯤꯅꯦꯃꯥꯅ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯒ ꯀꯔꯦꯟꯁꯤꯗ ꯈ꯭ꯋꯥꯏ ꯐꯖꯕꯁꯦ ꯅꯣꯕꯥꯕ ꯅꯣꯕꯥꯕ ꯇꯁꯦꯡꯅ ꯌꯥꯝ ꯐꯖꯩ ꯅꯣꯕꯥꯕ ꯁꯤꯅꯦꯃꯥꯁꯦ ꯌꯥꯝ ꯐꯖꯩ ꯑꯗꯨꯒ ꯑꯗꯨꯝ ꯈꯔ ꯂꯩ ꯑꯗꯨꯒ ꯊꯃꯣꯏꯗ ꯌꯧꯕ ꯍꯥꯏꯇꯥꯔꯒꯗꯤ ꯏꯃꯥꯒꯤ ꯅꯤꯡꯊꯦꯝ ꯅꯣꯕꯥꯕ ꯑꯗꯩ ꯏꯁꯥꯅꯧ ꯌꯥꯝ ꯐꯖꯩ ꯑꯗꯣ ꯑꯃꯔꯅ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯀꯩꯅꯣꯁꯦ ꯑꯩꯈꯣꯏ ꯐꯤꯂꯝꯁꯦ ꯁꯨꯝ ꯀꯨꯝꯃꯤꯁꯦ ꯑꯗ ꯍꯧꯖꯤꯛ ꯐꯤꯂꯝ ꯑꯃꯔ ꯐꯤꯂꯝꯁꯦ ꯀꯌꯥꯝ ꯐꯤꯂꯝꯗꯤ ꯌꯥꯝꯅꯗꯤ ꯇꯧꯗ꯭ꯔꯤ ꯍꯥꯏꯇꯥꯔꯗꯤ ꯀꯩꯅꯣꯗꯤ ꯂꯥꯛꯑꯦ ꯍꯥꯏꯕꯁꯤ ꯍꯥꯏꯌꯦꯅ ꯍꯥꯏꯕ ꯅꯠꯇꯕꯀꯣ ꯑꯗꯨꯒ ꯁꯨꯝ ꯑꯩꯗꯤ ꯀꯤꯁꯨ ꯀꯤꯖꯖꯩ ꯍꯥꯏꯗꯤ ꯊꯤꯌꯦꯇꯔ ꯀꯩꯀꯩ ꯌꯥꯝꯅ ꯌꯥꯎꯔꯛꯇ ꯑꯩ ꯊꯤꯌꯦꯇꯔ ꯄ꯭ꯂꯦ ꯑꯍꯨꯝꯃꯨꯛꯇꯤ ꯌꯥꯎꯖꯔꯦ ꯑꯝꯕꯤꯂꯤꯀꯦꯜ ꯊꯤꯌꯦꯇꯔ NSD ꯀꯩꯅꯣ ꯗ ꯑꯣꯏꯁꯤꯁ ꯁꯋꯥꯏꯖꯝꯒꯤ ꯃꯈꯥꯗ ꯄ꯭ꯂꯦ ꯑꯍꯨꯝꯃꯨꯛ ꯌꯥꯎꯖꯕꯁꯤꯗ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯈꯔꯗꯤ ꯐꯪꯉꯦ ꯑꯗꯨꯒ ꯁꯤꯅ ꯀꯩꯁꯨ ꯃꯄꯨꯡ ꯐꯥꯏꯅ ꯈꯟꯗ꯭ꯔꯤꯕ ꯑꯗꯨꯅ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁꯁꯨ ꯋꯥꯠꯂꯤꯅ ꯈꯟꯕꯅꯤ나 ꯐꯤꯂꯝ ꯌꯥꯝ ꯂꯥꯛꯄꯗ ꯐꯤꯂꯝ ꯑꯃ ꯍꯥꯏꯔꯛꯄꯗ ꯑꯩ ꯇꯁꯦꯡꯅ ꯀꯤꯕ ꯐꯥꯎꯋꯦ ꯑꯩꯅ ꯉꯝꯒꯗ꯭ꯔꯥ ꯉꯝꯃꯣꯏꯗ꯭ꯔꯥ ꯑꯗꯨꯒ ꯃ꯭ꯌꯨꯖꯤꯛ ꯚꯤꯗꯤꯑꯣꯒꯨꯝꯕꯗꯤ ꯀꯩꯒꯤꯅꯣ ꯍꯥꯏꯔꯀꯥꯟꯗ ꯏꯁꯩ ꯑꯃ ꯁꯛꯇꯣꯛꯑꯒ ꯂꯩꯔꯕꯅꯤꯅ ꯑꯩꯗꯤ ꯑꯦꯛ ꯇꯧꯔꯨꯕ ꯈꯛꯇꯅꯦ ꯏꯁꯩꯗꯨꯅ ꯑꯗꯨꯝ ꯍꯨꯝꯕ ꯄꯨꯖꯈꯤꯗꯧꯅꯦ ꯍꯟꯊꯅ ꯍꯥꯏꯕꯒꯤ ꯅꯠꯇꯕ ꯑꯗꯨꯅ ꯑꯦꯔꯤꯌꯥ ꯑꯃ ꯑꯣꯏꯈ꯭ꯔꯦ ꯑꯗꯨꯒ ꯐꯤꯂꯝꯒꯤꯗꯤ ꯑꯩ ꯊꯣꯛꯑꯒ ꯑꯗꯨꯝ ꯑꯩ ꯄ꯭ꯔꯖꯦꯟ ꯇꯧꯗꯣꯏꯅꯤꯅ ꯈꯤꯇꯪ ꯂꯨꯅ ꯈꯟꯖꯩ ꯑꯗꯨꯅ ꯑꯈꯪꯕ ꯑꯩꯅ ꯊꯥꯖꯖꯕ ꯃꯤꯅ ꯍꯥꯏꯔꯛ ꯇꯥꯔꯒꯗꯤ ꯑꯩ ꯇꯧꯋꯦ ꯑꯗꯨꯒ ꯍꯧꯖꯤꯛꯁꯦ ꯐꯥꯔꯁ ꯐꯤꯂꯝ ꯄꯤꯈ꯭ꯔꯦ ꯑꯗꯨꯒ ꯁꯦꯀꯦꯟ ꯐꯤꯂꯝ ꯍꯥꯏꯇꯥꯔꯦ ꯑꯩ ꯑꯊꯨꯕꯗ ꯖꯨꯂꯥꯏ ꯊꯥꯒꯤ ꯂꯣꯏꯔꯛꯄꯁꯤꯗ ꯁꯣꯏꯗꯅꯃꯛꯀꯤ ꯔꯤꯂꯤꯁ ꯇꯧꯔꯒꯅꯤ ꯍꯥꯏꯅ ꯁꯦꯝ ꯁꯥꯔ ꯊꯝꯃꯦ ꯏꯆꯥꯗꯤ ꯃꯅꯤꯅꯤ ꯑꯅ ꯒꯤꯠ ꯌꯨꯝꯅꯥꯝꯒꯤ ꯗꯤꯔꯦꯛꯁꯟ ꯃꯈꯥꯗ ꯑꯗꯨꯒ ꯗꯥ ꯕꯤꯅꯣꯔꯟꯖꯟ ꯑꯣꯏꯅꯥꯝꯒꯤ ꯁ꯭ꯀ꯭ꯔꯤꯞꯅꯦ ꯑꯗꯨꯒ ꯏꯆꯥꯗꯤ ꯃꯅꯤꯅꯤꯁꯤꯗ ꯕꯂꯥꯒ ꯀꯣꯑꯦꯛ ꯇꯧꯃꯤꯟꯅꯩ ꯑꯗꯣ ꯁꯤꯒꯤ ꯁꯤꯅꯦꯃꯥꯁꯤꯁꯨ ꯇꯁꯦꯡꯅ ꯍꯥꯏꯔꯀꯥꯟꯗ ꯌꯥꯝ ꯆꯦꯂꯦꯟꯖꯤꯡ ꯑꯣꯏꯌꯦ ꯏꯆꯥꯗꯤ ꯃꯅꯤꯅꯤꯁꯦ ꯀꯩꯒꯤꯅꯣ ꯍꯥꯏꯔꯀꯥꯟꯗ ꯍꯣꯏ ꯀꯩꯅꯣꯕꯨꯗꯤ ꯐꯦꯃꯤꯂꯤ ꯗ꯭ꯔꯃꯥꯕꯨꯗꯤ ꯗ꯭ꯔꯃꯥꯅꯤꯅꯦ ꯏꯆꯥꯗꯤ ꯃꯅꯤꯅꯤꯁꯦ ꯏꯁꯩ ꯑꯃ ꯊꯥꯗꯣꯛꯄꯅꯦ ꯕꯂꯥꯒ ꯇꯧꯕ ꯑꯃ ꯊꯃꯣꯏꯒꯤ ꯃꯤꯍꯨꯜ ꯃꯥꯅ ꯇꯧꯕ ꯑꯃ ꯑꯗꯨꯒꯤ ꯁꯤꯅꯦꯃꯥꯁꯤꯒꯤ ꯁꯤꯅꯦꯃꯥꯁꯤ ꯑꯣꯏꯔꯛꯅꯕ ꯍꯣꯠꯅꯕꯗ ꯁ꯭ꯀ꯭ꯔꯤꯞꯁꯤꯁꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯩꯅꯈꯤ ꯑꯗꯨꯒ ꯄ꯭ꯔꯗꯛꯁꯟꯁꯨ ꯑꯗꯨꯝ ꯑꯋꯥ ꯅꯨꯡꯉꯥꯏ ꯑꯗꯨꯅꯦꯕꯀꯣ ꯑꯗꯨꯒ ꯁꯤꯒꯤ ꯁꯤꯅꯦꯃꯥꯁꯤꯒꯤ ꯑꯩꯉꯣꯟꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯩꯁꯦ ꯀꯩꯅꯣ ꯍꯥꯏꯔꯀꯥꯟꯗ ꯅꯣꯔꯃꯦꯜꯒꯤ ꯅꯠꯇꯕ ꯀꯩꯅꯣꯒꯤ ꯂꯨꯀꯦꯃꯤꯌꯥ ꯄꯦꯁꯦꯟ ꯑꯃ ꯁꯥꯔꯛꯀꯗꯣꯏꯅꯦꯕ ꯕ꯭ꯂꯗ ꯀꯦꯟꯁꯔ ꯄꯦꯁꯦꯟ ꯑꯗꯣ ꯁꯤꯒꯤ ꯁꯥꯕꯁꯤꯗ ꯀꯃꯥꯏꯅ ꯇꯧꯔꯒ ꯃꯥꯜꯍꯟꯒꯗꯒꯦꯅ ꯈꯜꯂꯛꯄ ꯃꯇꯝꯗ ꯑꯩꯁꯦ ꯀꯝꯄ꯭ꯂꯤꯠꯂꯤ ꯁꯦꯐ ꯁꯝꯁꯦ ꯄꯨꯂꯞ ꯀꯣꯛꯊꯣꯛꯑꯦ ꯂꯨ ꯄꯨꯂꯞ ꯀꯣꯛꯊꯣꯛꯑꯦ ꯍꯥꯏꯗꯤ ꯑꯩꯈꯣꯏꯗ ꯑꯗꯨꯒꯤ ꯀꯩꯅꯣ ꯂꯩꯇꯕ ꯏꯟꯐ꯭ꯔꯥꯁꯇ꯭ꯔꯛꯆꯔ ꯍꯥꯏꯒꯗ꯭ꯔꯥ ꯑꯗꯨꯒꯤ ꯐꯦꯁꯤꯂꯤꯇꯤ ꯍꯥꯏꯇꯥꯔꯦꯀꯣ ꯂꯦꯇꯦꯛꯁꯀ ꯅꯞꯇꯅ ꯑꯗꯨꯃꯥꯏꯅ ꯇꯧꯕꯁꯦ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗꯗꯤ ꯄꯥꯛ ꯉꯝꯗ꯭ꯔꯤ ꯃꯦꯀꯞ ꯑꯥꯔꯇꯤꯁꯁꯤꯡꯁꯨ ꯋꯥꯕꯅꯤꯅ ꯄꯩꯁꯥꯁꯨ ꯍ꯭ꯌꯨꯖ ꯆꯪꯉꯦ ꯑꯗꯨꯗꯤ ꯇ꯭ꯔꯦꯟ ꯇꯧꯕ ꯑꯃꯁꯨ ꯗꯔꯀꯥꯔ ꯂꯩ ꯂꯦꯇꯦꯛꯁ ꯅꯞꯄ ꯈꯣꯠꯄ ꯍꯥꯏꯁꯦ ꯑꯗꯣ ꯃꯤ ꯑꯁꯣꯝꯗ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯒꯤ ꯇꯁꯦꯡꯅ ꯍꯥꯏꯔꯀꯥꯟꯗ ꯁꯦꯗꯨꯜꯗꯣ ꯇꯥꯏꯠ ꯑꯣꯏꯔꯛꯄꯅꯤꯅ ꯑꯗꯨ ꯃꯌꯥꯝꯗꯨ ꯉꯥꯏꯔꯒ ꯂꯩꯔꯛꯄ ꯌꯥꯔꯛꯇꯕꯅꯤꯅ ꯑꯩ ꯁꯦꯀ꯭ꯔꯤꯐꯥꯏꯁ ꯇꯧꯊꯣꯛꯑꯦ ꯁꯦꯞꯇꯦꯝꯕꯔꯒꯤ ꯇꯥꯡ 6ꯇ ꯍꯥꯏꯇꯥꯔꯦ ꯃꯃꯥꯡ ꯆꯍꯤꯒꯤ ꯑꯩꯁꯦ ꯄꯨꯂꯞ ꯀꯝꯄ꯭ꯂꯤꯠꯂꯤ ꯂꯨ ꯀꯣꯛꯊꯣꯛꯑꯦ ꯁꯦꯐ ꯇꯧꯊꯣꯛꯑꯦ ꯁꯝꯗ ꯅꯠꯇꯅ ꯄꯤꯁꯨꯝꯁꯨ ꯌꯥꯎꯅ ꯂꯧꯊꯣꯛꯑꯦ ꯇꯪꯈꯥꯏ ꯑꯃ ꯁ꯭ꯋꯥꯏꯃꯨꯛ ꯌꯥꯎꯅ ꯑꯗꯨꯒ ꯀꯦꯃꯣꯊꯦꯔꯥꯄꯤ ꯀꯥꯞꯄ ꯄꯦꯁꯦꯟ ꯑꯃ ꯁꯥꯔꯒ ꯅꯨꯃꯤꯠ 4-5 ꯆꯨꯞꯅ ꯑꯗꯨꯒꯤ ꯁꯤꯟꯒꯩꯗꯣ ꯂꯣꯏ ꯅꯝꯃꯦ ꯑꯗꯨꯅ ꯏꯆꯥꯗꯤ ꯃꯅꯤꯅꯤ ꯐꯤꯂꯝꯁꯦ ꯍꯣꯏ ꯂꯥꯏꯕꯛ ꯐꯕ ꯑꯗꯨꯗꯤ ꯀꯩꯅꯣ ꯏꯁꯣꯔꯅꯁꯨ ꯇꯝꯕꯗ ꯂꯩꯔꯦ ꯑꯗꯨꯒ ꯑꯩꯈꯣꯏ ꯇꯧꯃꯤꯟꯅꯔꯤꯕ ꯍꯥꯏꯗꯤ ꯀꯥꯁꯃꯦꯠ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯈꯣꯏꯒꯤ ꯀꯥꯁꯃꯦꯠ ꯕꯂꯥ ꯗꯥꯗꯤꯅꯤ ꯑꯗꯒꯤ ꯆꯦ ꯄꯔꯃꯦꯁꯣꯔꯤ ꯆꯦꯔꯤꯅꯥ ꯑꯗꯒꯤ ꯀꯀꯥ ꯏꯙꯧ ꯗꯥ ꯔꯇꯟꯂꯥꯏ ꯑꯗꯨꯒ ꯑꯩꯒꯤ ꯏꯆꯟꯅꯨꯄꯤ ꯁꯥꯕ ꯏꯟꯇ꯭ꯔꯣꯗ꯭ꯌꯨꯁ ꯇꯧꯗꯣꯔꯤꯕ ꯊꯣꯏꯅꯥꯎ ꯑꯗꯒꯤ ꯗꯥ ꯄ꯭ꯔꯁꯥꯟꯇꯥ ꯑꯩꯈꯣꯏ ꯃꯌꯥꯝꯁꯤꯅ ꯄꯨꯂꯞ ꯀꯂꯦꯛ ꯇꯧꯔꯒ ꯋꯥꯛ ꯇꯧꯔꯛꯄꯅꯤꯅ ꯁꯣꯏꯗꯅꯃꯛꯀꯤ ꯇꯧꯖꯔꯤꯕ ꯈꯔꯗꯣ ꯁꯣꯏꯗꯅꯃꯛꯀꯤ ꯐꯨꯜꯐꯤꯜ ꯑꯣꯏꯒꯅꯤꯅ ꯈꯜꯂꯤ ꯃꯥꯏ ꯄꯥꯛꯀꯅꯤꯅꯁꯨ ꯈꯜꯂꯤ ꯑꯗꯣ ꯀꯩꯅꯣꯒꯤ
ꯑꯃꯔꯒꯤ ꯑꯩꯈꯣꯏꯒꯤ ꯃꯃꯥꯡꯒꯤ ꯐꯤꯂꯝ ꯑꯍꯥꯟꯕ ꯐꯤꯂꯝꯗꯣ ꯑꯗꯒꯤ ꯑꯃꯔꯅ ꯑꯦꯛꯇꯤꯡ ꯃꯆꯥ ꯑꯃꯇꯪ ꯇꯧꯕꯤꯌꯨ ꯑꯩꯁꯦ ꯁꯤ ꯍꯥꯏꯔꯛꯄꯁꯦ ꯀꯟꯐ꯭ꯌꯨꯁ ꯆꯠꯂꯦꯕ ꯍꯥꯏꯗꯤ ꯏꯊꯤꯉꯥꯏꯅ ꯇꯧꯗꯕꯅꯤꯅ ꯇꯣꯝꯊꯤꯟ ꯁꯤꯖꯔ ꯐꯤꯂꯝꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨ ꯑꯣꯏꯔꯤꯁꯦ ꯃꯃꯥ ꯑꯩꯈꯣꯏꯒꯤ ꯅꯪꯁꯨ ꯉꯥꯏꯔꯦ ꯑꯩꯒꯤꯁꯨ ꯉꯥꯏꯔꯦ ꯃꯌꯥꯝ ꯂꯣꯏꯅꯃꯛꯀꯤꯁꯨ ꯉꯥꯏꯔꯦ ꯏꯃꯥꯁꯦ ꯌꯥꯝ ꯂꯨꯏꯌꯦꯕ ꯂꯨꯏꯌꯦꯗꯤ ꯑꯩꯒꯤ ꯃꯃꯥꯁꯦ ꯇꯁꯦꯡꯅ ꯅꯨꯡꯁꯤꯌꯦ ꯑꯩꯈꯣꯏ ꯃꯃꯥꯗꯒꯤ ꯍꯦꯟꯕ ꯀꯅꯥꯝ ꯂꯩꯇꯦ ꯑꯌꯨꯛ ꯍꯦꯛ ꯅꯣꯡꯉꯥꯟꯕꯗꯒꯤꯅ ꯅꯨꯃꯤꯗꯥꯡꯐꯥꯎ ꯑꯩꯈꯣꯏ ꯂꯣꯏ ꯁꯦꯟꯅꯔ ꯂꯩ ꯁꯨꯇꯤꯡ ꯍꯜꯂꯛꯄꯁꯨ ꯑꯗꯨꯝ ꯁꯦꯟꯅꯔ ꯂꯩꯔꯤꯅꯤ ꯆꯠꯄꯒꯤꯁꯨ ꯑꯗꯨꯝ ꯁꯦꯟꯅꯔꯤ ꯍꯧꯗꯣꯛꯄꯁꯨ ꯑꯗꯨꯝ ꯍꯧꯗꯣꯛꯑꯒꯅꯤ ꯑꯗꯨꯝ ꯑꯣꯜꯋꯦꯁ ꯄ꯭ꯔꯤꯄꯦꯌꯔ ꯇꯧꯔ ꯂꯩ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯑꯗꯨꯏ ꯁꯤꯃꯥꯗꯣ ꯈꯤꯇꯪ ꯁꯦꯟꯇꯤꯃꯦꯟ ꯑꯣꯏꯌꯦ ꯇꯣꯝꯊꯤꯟ ꯁꯤꯖꯔꯁꯦ ꯑꯗꯨꯏ ꯁꯤꯃꯥꯗꯣ ꯇꯧꯕ ꯀꯥꯟꯗ ꯗꯥꯏꯂꯣഗ് ꯑꯃꯈꯛ ꯌꯥꯎꯋꯦ ꯈꯠꯅꯔꯛꯄꯩ ꯃꯇꯥꯡꯗ ꯑꯗꯨꯏ ꯃꯇꯥꯡꯗ ꯈꯛ ꯇꯧꯖꯒꯦ ꯌꯥꯝ ꯁꯥꯡꯗꯤ ꯅꯠꯇꯕꯤꯗꯀꯣ ꯌꯥꯏ ꯌꯥꯏ ꯑꯩꯈꯣꯏ ꯑꯩꯅ ꯇꯨꯃꯤꯟꯅ ꯑꯩꯒꯤ ꯐꯥꯗꯔ ꯗꯥꯗꯥ ꯖꯨꯅꯣ ꯑꯩꯒꯤ ꯐꯥꯗꯔ ꯁꯥꯕꯁꯤ ꯎꯅꯔꯨꯔꯒ ꯇꯨꯃꯤꯟꯅ ꯎꯅꯔꯨꯔꯕ ꯁꯣꯝꯗꯗꯤ ꯑꯩꯒꯤ ꯃꯃꯥ ꯁꯥꯏꯕ ꯑꯩꯒꯤ ꯅꯦꯅꯦ ꯃꯌꯥ ꯆꯧꯙꯨꯔꯤꯁꯤꯅꯗꯤ ꯄꯥꯎ ꯐꯪꯉꯕ ꯍꯥꯏꯗꯤ ꯑꯩꯒ ꯃꯄꯥꯁꯤꯒ ꯇꯨꯃꯤꯟꯅ ꯎꯅꯈ꯭ꯔꯦ ꯑꯩꯁꯦ ꯑꯗꯣ ꯑꯩ ꯌꯨꯝꯗ ꯍꯜꯂꯛꯄꯒ ꯈꯪꯗꯕ ꯁꯥꯖꯤꯟꯅꯔꯒ ꯃꯃꯥꯁꯤꯗꯗꯤ ꯍꯜꯂꯛꯑꯕ ꯑꯗꯨꯒ ꯆꯩꯕꯒꯤ ꯃꯇꯥꯡꯗꯣ ꯑꯗꯨꯗ ꯑꯩꯅ ꯈꯨꯝꯕꯗꯣ ꯑꯗꯨꯝ ꯇꯧꯖꯩ ꯃꯥ ꯑꯩꯅ ꯑꯩꯈꯣꯏ ꯄꯥꯕꯨꯡ ꯎꯅꯕꯁꯤꯕꯨ ꯀꯌꯥꯃꯨꯛ ꯌꯥꯝ ꯀꯥꯏꯔꯒꯦ ꯑꯩꯒꯤ ꯑꯄꯣꯛꯄ ꯏꯄꯥꯅꯤ ꯃꯃꯥꯅ ꯄꯥꯝꯕ ꯗ꯭ꯔꯦꯁ ꯃꯃꯥꯅ ꯄꯥꯝꯕ ꯍꯤꯌꯔ ꯁ꯭ꯇꯥꯏꯜ ꯃꯃꯥꯅ ꯄꯥꯝꯕ ꯀꯦꯔꯤꯌꯔ ꯑꯩꯒꯤ ꯄꯨꯟꯁꯤꯁꯤꯕꯨ ꯃꯃꯥꯒꯤ ꯑꯄꯥꯝꯕꯗꯣ ꯉꯥꯛꯇ ꯇꯧꯅꯕ꯭ꯔꯣ ꯑꯩꯅ ꯀꯩ ꯄꯥꯝꯒꯦ ꯑꯩꯅ ꯀꯩ ꯂꯥꯏꯟꯗ ꯆꯠꯅꯤꯡꯉꯦ ꯍꯥꯏꯕꯗꯨ ꯃꯃꯥꯅ ꯅꯣꯡꯇ ꯍꯪꯕꯤꯔꯤꯁꯦ ꯀꯩꯒꯤꯅꯣ ꯆꯨꯝꯃꯤ ꯐꯝꯃꯤꯟꯅꯔꯒ ꯑꯦꯛꯇꯤꯡꯒ ꯇꯧꯔꯛꯄꯁꯦ ꯏꯁꯥꯗꯒ ꯌꯥꯝ ꯃꯥꯟꯅ ꯇꯧꯋꯤ ꯊꯦꯡꯛ ꯌꯨ ꯑꯃꯅ ꯈ꯭ꯋꯥꯏ ꯄꯥꯝꯖꯕ ꯑꯩꯈꯣꯏꯒꯤ ꯀꯂꯔꯁꯦ ꯕ꯭ꯂꯦꯛꯁꯦ ꯕ꯭ꯂꯦꯛ ꯑꯃ ꯂꯩꯔꯦ ꯋꯥꯏꯠ ꯑꯃ ꯂꯩꯔꯦ ꯒ꯭ꯔꯦ ꯑꯃ ꯂꯩꯔꯦ ꯑꯗꯨꯒ ꯁꯝꯇꯥꯏꯝꯁ ꯑꯗꯨꯝ ꯃꯆꯨ ꯃꯈꯜ ꯁꯤꯖꯟꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯗꯨꯝ ꯁꯦꯠꯄꯁꯨ ꯌꯥꯎꯋꯦ ꯑꯗꯨꯒ ꯈ꯭ꯋꯥꯏ ꯄꯥꯝꯕꯗꯤ ꯕ꯭ꯂꯦꯛ ꯋꯥꯏꯠ ꯑꯗꯨꯒ ꯒ꯭ꯔꯦ ꯑꯗꯣ ꯑꯃ ꯑꯩꯈꯣꯏꯒꯤ ꯕꯣꯂꯤꯋꯨꯗ ꯐꯤꯂꯝꯗ ꯑꯃꯅ ꯈ꯭ꯋꯥꯏ ꯄꯥꯝꯖꯕ ꯑꯦꯛꯇꯔ ꯑꯦꯛꯇ꯭ꯔꯦꯁꯁꯦ ꯈꯤꯇꯪ ꯍꯪꯕꯤꯕ ꯑꯦꯛꯇꯔꯗ ꯅꯁꯔꯨꯗꯤꯟ ꯁꯍꯥ ꯑꯗꯒꯤ ꯅꯥꯅꯥ ꯄꯥꯇꯦꯀꯔ ꯑꯗꯨꯒ ꯅꯋꯥꯖꯨꯗꯤꯟ ꯁꯤꯗꯤꯀꯤ ꯑꯗꯨꯒ ꯔꯟꯕꯤꯔ ꯀꯥꯄꯨꯔ ꯑꯗꯨꯒ ꯑꯦꯛꯇ꯭ꯔꯦꯁꯇꯨꯅ ꯀꯪꯒꯅꯥ ꯔꯦꯅꯣꯠ ꯄ꯭ꯔꯤꯌꯥꯡꯀꯥ ꯆꯣꯄ꯭ꯔꯥ ꯑꯗꯨꯒ ꯀꯩꯅꯣꯗꯣ ꯀꯔꯤꯕ ꯑꯍꯟ ꯑꯃꯈꯛ ꯂꯩꯕꯅꯦ ꯅꯨꯄꯤ ꯀꯔꯤ ꯀꯔꯤ ꯃꯃꯤꯡ ꯑꯩ ꯍꯥꯏꯕ ꯊꯣꯛꯇ꯭ꯔꯦ ꯀꯔꯤ ꯀꯥꯎꯊꯣꯛꯈ꯭ꯔꯦ ꯃꯃꯤꯡꯗꯣ ꯈꯤꯇꯪ ꯁꯦꯅꯤꯌꯔ ꯑꯣꯏꯕ ꯅꯨꯄꯤꯅꯦ ꯌꯥꯝ ꯊꯤꯅ ꯗ꯭ꯔꯃꯥ ꯐꯖꯅ ꯇꯧꯕꯅꯦ ꯑꯗꯨ ꯅꯨꯄꯤꯗꯣ ꯑꯩ ꯃꯃꯤꯡꯗ ꯇ꯭ꯋꯤꯁ ꯂꯩꯔꯦ ꯃꯤꯡ ꯑꯅꯤ ꯑꯍꯨꯝ ꯑꯩ ꯃꯥꯏꯟꯗ ꯂꯩꯔꯦ ꯑꯗꯣ ꯑꯔꯣꯏꯕ ꯑꯣꯏꯅ ꯑꯃꯔ ꯀꯩꯅꯣꯒꯤ ꯏꯁꯩ ꯑꯃꯈꯛꯇꯪ ꯅꯥꯟꯊꯣꯛꯄꯤꯌꯨ ꯑꯃꯔꯒꯤ ꯄꯥꯝꯖꯕ ꯏꯁꯩ ꯑꯃꯇꯪ ꯑꯩꯒꯤ ꯁꯤꯃꯥꯗꯒꯤ ꯇꯥꯗꯣꯏꯔꯥ ꯌꯥꯏ ꯂꯥꯛꯀꯗꯕ ꯏꯁꯩ ꯑꯃꯗꯒꯤ ꯁꯛꯑꯒꯦꯀꯣ ꯑꯩꯒꯤ ꯏꯆꯥꯗꯤ ꯃꯅꯤꯅꯤꯒꯤ ꯐꯤꯜꯝꯒꯤ ꯂꯣꯟꯆ ꯇꯧꯔꯛꯀꯗꯕ ꯏꯁꯩ ꯍꯥꯏꯇꯥꯔꯦ ꯁꯤꯃꯥ ꯔꯤꯂꯤꯁ ꯇꯧꯕꯒꯤ ꯃꯥꯡꯖꯧꯅꯅ ꯑꯔꯕꯤꯟꯅ ꯁꯛꯄꯅꯦ ꯍꯦ ꯄꯨꯟꯁꯤ ꯑꯅ ꯁꯤꯁꯦ ꯊꯣꯛꯂꯛꯑꯅꯤ ꯈꯣꯡꯂꯩꯌꯥꯟꯅ ꯆꯠꯈꯤꯕ ꯃꯇꯝꯣ ꯄꯣꯊꯥꯈꯣ ꯃꯤꯀꯨꯞ ꯑꯃꯇꯪꯗꯤ ꯄꯨꯡꯖꯥ ꯃꯁꯤꯡ ꯊꯤꯔꯤꯕ ꯃꯇꯝꯣ ꯂꯦꯞꯈꯣꯅꯤ ꯃꯤꯀꯨꯞ ꯑꯃꯇꯪꯗꯤ ꯁꯣꯟꯊꯔꯕ ꯑꯩꯒꯤ ꯊꯃꯣꯏꯅ ꯏꯅꯖꯒꯦ ꯅꯪꯒꯤ ꯂꯝꯕꯤꯗꯣ ꯊꯥꯡꯂꯤꯕ ꯍꯩꯅ ꯈꯣꯡꯊꯥꯡꯁꯦ ꯉꯥꯏꯕꯤꯔꯝꯃꯨ ꯃꯇꯝ ꯅꯪꯅ ꯍꯦ ꯄꯨꯟꯁꯤ ꯑꯩꯒꯤ ꯄꯨꯟꯁꯤ ꯀꯞꯂꯅꯨ ꯅꯪꯁꯨ ꯍꯦ ꯄꯨꯟꯁꯤ ꯑꯩꯒꯤ ꯄꯨꯟꯁꯤ ꯀꯞꯂꯅꯨ ꯅꯪꯁꯨ ꯍꯦ ꯄꯨꯟꯁꯤ ꯌꯥꯝ ꯐꯖꯩ ꯑꯃ ꯑꯩꯈꯣꯏꯒꯤ ꯀꯪꯂꯩꯕꯥꯎꯅ ꯑꯃꯔꯕꯨ ꯔꯤꯀ꯭ꯋꯦꯁ ꯇꯧꯕꯗ ꯑꯃꯅ ꯍꯔꯥꯎ ꯌꯥꯕꯤꯔꯕ ꯃꯇꯝꯗ ꯑꯃꯔꯕꯨ ꯊꯥꯒꯠꯆꯔꯤ ꯀꯪꯂꯩꯕ꯭ꯂꯣꯛꯀꯤ ꯇꯨꯡꯒꯤ ꯂꯥꯛꯀꯗꯕ ꯑꯦꯅꯤ ꯊꯕꯛ ꯊꯧꯋꯥꯏ ꯈꯨꯗꯤꯡꯃꯛꯇꯁꯨ ꯑꯗꯨꯝ ꯁꯔꯨꯛ ꯌꯥꯕ ꯉꯝꯖꯒꯦ ꯑꯗꯨꯒ ꯀꯪꯂꯩꯕ꯭ꯂꯣꯛꯁꯨ ꯍꯦꯟꯅ ꯍꯦꯟꯅ ꯆꯥꯎꯈꯠꯇꯨꯅ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯒꯤ ꯂꯩꯕꯥꯛꯀꯤ ꯀꯥꯟꯅꯕ ꯑꯩꯈꯣꯏꯒꯤ ꯀꯜꯆꯔꯗ ꯑꯣꯏꯔꯣ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯅꯥꯠ ꯌꯣꯛꯆꯕꯗꯕꯨ ꯑꯣꯏꯔꯣ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯁꯣꯁꯥꯏꯇꯤꯁꯦ ꯑꯄꯨꯟꯕ ꯀꯩꯅꯣꯃꯈꯛ ꯐꯣꯝ ꯇꯧꯕ ꯉꯝꯕꯗ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯧꯕꯤꯔꯛꯑꯣ ꯍꯥꯏꯅꯁꯨ ꯀꯪꯂꯩꯕ꯭ꯂꯣꯛꯇꯁꯨ ꯑꯩꯒꯤ ꯁꯥꯏꯠꯇꯒꯤ ꯍꯥꯏꯖꯒꯦ ꯊꯦꯡꯛ ꯌꯨ ꯁ꯭ꯇꯥꯔ ꯄ꯭ꯔꯣꯐꯥꯏꯜ ꯁꯣꯕꯨ ꯌꯦꯡꯕꯤꯕ ꯄꯨꯝꯅꯃꯛꯄꯨ ꯑꯗꯨꯒ ꯉꯁꯤ ꯑꯩꯈꯣꯏꯒꯤ ꯁꯣ ꯑꯁꯤꯗ ꯑꯁꯣꯏꯕ ꯌꯥꯎꯔꯒꯁꯨ ꯌꯥꯝꯅ ꯉꯥꯛꯄꯤꯌꯨ ꯑꯃꯗꯤ ꯀꯃꯦꯟ ꯑꯃꯗꯤ ꯐꯤꯗꯕꯦꯛ ꯄꯤꯕꯤꯔꯛꯎ ꯑꯩꯈꯣꯏ ꯃꯊꯪꯒꯤ ꯁꯣꯗ ꯑꯃꯨꯛꯀ ꯍꯦꯟꯅ ꯐꯖꯅꯕ ꯑꯩꯈꯣꯏ ꯍꯣꯠꯅꯖꯔꯛꯀꯦ ꯊꯥꯒꯠꯆꯔꯤ